Lamjingba Group की चेयरमैन जैकी लोटख्रे इन्वेस्टर यामलबा इन्वेस्टर सिंगदगी सेल लौसिलगा लोटख्रबा लमजिंगबा ग्रुप की चेयरमैन सनसम जैकी की मथक्ता लैंगाकना मतिक चाबा एक्शन लौखटपियु हाइना कंपनी असिदा सेल थमकिबा इन्वेस्टर सिंगना फोंगदोरकले वाफम असि दि ऑल मणिपुर लमजिंगबा इन्वेस्टर ग्रुपना सिंधुना ngarang काइसांपात लैमजम लैकाय कम्युनिटी हॉल दा चथकिबा वाकत मिफमगा मरी लैनना इन्वेस्टर अमना पाउमी सिंगदा फोंगदोरखिबा इन्वेस्टर अदुना मखाताना हाई मियामदा इंटरेस्ट सेंदोई चाउना पीगनी हाइना थाजहलगा यामलबा सेनफम कया खोमजिनख्रबा मतुंग कोविड लाइसेट की खुदोंग चाबा लौदुना मियामगी इंटरेस्ट सिंगदोकपा लेपखिबने इन्वेस्टर सिंगना थिजिलुबदा महाकना चलाइरिबा कंपनी असे आरबीआई ना चनबा याबा लाइसेंस पीबा कंपनी अमसु ओइरमद्रे मियोइबगी पुंसीदा खुदोंग थिबाइबसी अदुमक मायोकनरिबने हंदकी मतांग असिदसु जैकीना लोतुना लैखिबगी महुत्ता इन्वेस्टर सिंग असिगा अरै लेता अमसुंग खुदोंग चादबसिंग अदु ताथोक तासिन तौनरगा कंपनी असी हिंगनबगी महुत्ता नमथाक तौदुना लोटखिबा असी यामना लाइबक थीबने कंपनी असिदा चौराकना इन्वेस्टर लिसिंग तरागा मंगा रोमना लुपा करोड़ सात्रुक की मथक्ता इन्वेस्ट तौदुना लैरिबने मसी तराइना लौब चुमलोय लैंगाकनासु अकनबा मिजेंग चंगबिदुना लैबाक मियामगे मांगख्रिबा सेनफमसिंग अदु हंजिलहननबा होटनबियु लोइनना लोतुना लैरिबा सनसम जकीबु अथुबा मतमदा फादुना पुथोकपियु हाइनसु महाकना मखा ताखे वाकत मिफम अदुदा लैंगाकना मियामगी सेल हाटपा जैकी पुथोकपियु लमजिंगबा फाइनेंस ग्रुप की लुचिंगपुरेल जैकी लोटख्रे थेंगनबा यावरबदी ऑल मणिपुर लमजिंगबा इन्वेस्टर ग्रुप ता पाउ पीबियु हाइबना चिंगबा वाहिसिंग इबा प्ले कार्ड कयासु वाकत मिफम अदुदा सरुक याखिबा सिंगना सिजिनखि उपामना ngarangdagi फार्मेसी सिंग यंगसिनबगी खोंचत हौख्रे ग्रोसरी दुकान दा अनाबगी हिदाक योलंबा इमुंगदा फार्मेसी फमलंबदा उपामगी थौमी सिंग ngakre मणिपुर दा फार्मेसी फमलिबा सिंग नियम सुमना फमलिब्रा हाइबा अनएम्प्लॉयड फार्मेसिस्ट एसोसिएशन ऑफ मणिपुर उपामना हौखिबगा लोइनना ग्रोसरी दुकान दा अनाबगी हिदाक लांगथक योलंबा इमुंगदा फार्मेसी फमलंबा थेंगनाबदा उपामगी थौमी सिंग कोकचाउबी काख्रे खोंचत अदुदा उपामगी प्रेसिडेंट टीएस सोमोना लुसिंखे खोंचत अदुदा उपामगी वाइस प्रेसिडेंट डब्ल्यू उत्तम जनरल सेक्रेटरी एस शरद चंद्र फाइनेंस सेक्रेटरी ए राजेश पब्लिसिटी सेक्रेटरी ए न्यूटन आरामबम याउना मेंबर कयासु सरुक याखे ngaranggi oiba imphal is hata yauna tongan tongan ba mafam singda pharmacy hangliba dukan sing amadi clinic hangliba mafam singda yengsin khongchat adu da pharmacy kharade license yauduna phamlam ba kaya yawrum khibaga loinana upamna pharmacy sing adu thonglolhan khe imungda yauna pharmacy phamlam baga loinana license na mafam amagi pairaga pharmacy na mafam amada phamlam ba loinana grocery ga pullaga pharmacy phamlam ba kaya thengna rakhe खोंचत असी डिस्ट्रिक्ट खुदिंगमक्ता चतकने फार्मेसी फमलिबसिंग असी लाइसेंस पाइब्रा पाइरगना वैलिड ओइब्रा अथॉरिटी न पीरिब्रा नियम सिंग ngang चतप्रा हाइबदु टिम मसिना कुपन यंगसिनगनी हाइरे यंगसिनबदु द युंगी इमुंग द फार्मेसी ओइन दुकान ओइन हांगलंबा लाइसेंस न मफम अमगी ओइरगा दुकान मफम अमदा हांगलंबा वैलिड ओइरबा लाइसेंस पाइरगा हांगलंबा अचा थक योनबा दुकान दा हिदाक थमलंबा लाइसेंस याउदना फमलंबा कयासु थेंगरके हाइना उपामगी प्रेसिडेंट टीएस सोमोना फोंगदोरकपगा लोइनना खोंचत असी मखाताना अतई डिस्ट्रिक्ट सिंग दसु चथखिगने मेडिकल डायरेक्टोरेट की मरी लेनबा लाइसेंसिंग अथॉरिटी अमदे फार्मेसी काउंसिल मणिपुर न पीबा सना कांगोन अमदे इनफम थोकपसिंग इंदना फार्मेसी सिंग फंबीगनो ngarang yengsinbasi da thengnaribasi yamna angakpa amane imung da phawba hidak yolamba thengnare asigumba kaya asi mafam kaya da su tawramloi hainingai leite masina niyom sumna फार्मेसी famjariba sing masak thialle असिगुम्बा अरानबा सिंग चुमथोकनबा उपामना होटनबने मथौ तारबदी उपामना अंगम्बा मतेंग सु पांगने लैंगा की मरी लेनबा सिंगसु यंगसिनबगी मथौ तारे हाइखे मेडिकल रिप्रेजेंटेटिव एमआर सिंगसु मखोइगी ओइबा हिदाक सिंग अदु डॉक्टर खक्तदा उत्पियु अमदि यंगहनबियु हिदाक पुरगा चटपीदनबा सुमहागना अपील तौखे लैंगाक अमसुंग बीजेपी की पाउ ngasiदगी फोंगलरॉय मणिपुर की मीडिया हाउसिंग गे बिथोक्तना लरिबा एडवर्टाइजमेंट की बिल सिंग पिथोक पीनबा कयारा खन्ना वाकटलबसु ताबीदबा मरमना ngasi April 10 dagi hauna Manipur lengaki amasung BJP Manipur Pradesh ki pau amata phongdanaba ngarang press club ta phamkiba All Manipur Working Journalist Union AMJU Manipur Hills Journalist Union MHJU amasung Editors Guild Manipur EGM na punna warep na khre AMJU gi MHJU amasung EGM ki president sing na punna khuyek piduna thadorok pachero lama na hai tha asigi taraga mangada Union ahum asigi maikei dagi
Manipur lengak amasung BJP Manipurda ayiba cherol thaduna April 12 gi nungthil pung 3 phawgi manungda singdoktana leiriba advertisement gi bilsing singdokpinaba wakat khibane adubu ngarang phawba thabak to onthok pidaba sigi matangda union singi oiba mifam ama chathaduna lengaki amasung BJP gi pau phongba lepnabagi wafam ase warep nakhibane Manipur Pradesh Congress Committee gi oinade president thajaba pirakpa maramna matam khara phongba haina lepnare ngarang gi mifam adu lepna khiba matungina boycott asida Manipur lengak ruling party oriba BJP amasung NPF ki pausing amata phongdaba haina lepna khi masida sunatana lengaki oiba advertisement sing PDA amade LDA na chingba corporation singi e pausing su phongdaba haina lepna khi adum oina mak boycott asina governor office ki pausing speaker ki pausing COVID-19 ga mari leinaba amasung ana ayeki oiba pausing crime amasung law and order ga mari leinaba thodok wathok singi pausing de council loi amot pa hundok lamba miyoi IMC na pharaga police ta sinakrai Imphal City Bulu nanaba smart city amagi thakta thamnabagi damak Imphal Municipal Corporation na laukhalakpa khongthang gi saruk ama oina ngarang numidang athengbadagi hoduna Imphal gi akoiba mafam singda amot akai mafam sadana hundok pa miyoi sing phaduna police ta sinaba haukhrai sing tem khairaga yum sajilambadagi CM mai hauna saukhrai yum sariba labor sing pharaga puraknaba DGP da khangan khrai Thawbal district ki manung chanba National Highway 102 Imphal More lambi ki sarukta laiba Waithau Singol ge Tangjeng dage usoi pokpi phawgi manung da lariba Reserve Forest area da singtem khairaga yum kaya sajilibadu ubada Chief Minister N Biren mai hauna saukhrai sing thugairaga yum sabada kanana ayaba piribano haina Thawbal DC Subhas ta chaibaga loinana mafam aduda yum sariba sing pharaga puraknaba Manipur Police ki DGP da khangan khrai loinana ain gi wangmada yum sajiliba sing adu athuba matamda eviction chatharaba yai haire private TV news channel singna aranba claim amade wathok oigadaba headline sing sizinnadanaba ministry na khangan khrai private TV news channel singna aranba claim morality amasung logi mayokta laiba miyamda hena asauba pohangadaba wathok oigadaba headline sing sizinnadanaba Union Ministry of Information and Broadcasting ki maikaidagi ngarang advisory ama issue tawkhrai Ministry asigi maikaidagi ngarang thokiba advisory adu da hairibana private TV news channel singna The Cable Television Network Regulation Act 1995 ki section 20 da piriba provision sing adu yauna ek asigi makhada piriba program code sing adu ngakna chatnaba khangan khrai haukiba matam khara asida tongan ba satellite TV channel singna unauthentic misleading sensible oiba mawongda amadi phajadaba wangang sangang communal overtone oiba masung ijat sokpa yaba option oiba amasung taba nungaitaba wahiwata kaya sizinaba thengnai Ukraine-Russian conflict amasung Northwest Delhi gi thokdok singda program code violate tawduna TV news singda yauba amasung divide tawba kaya thengnai Ukraine-Russian conflict ki matangda private news channel singna news item aduga mari lainadaba miyamda asawba pokhangadaba morality amasung law gi mayokta laiba wathok oigadaba headline sing phongba amasung public singna hena taningnaba babna semjin sajinba claim kaya phongba thengnai Delhi da thokiba hingsa gi thokdok adugi matang da su channel kharada miyam da asauba pokhan gadaba amadi community singi marakta communal sagatuna irang thogana ba amadi law and order da akaiba pigadaba mawong da wahiwata kaya sizinaba yaure channel sing aduna semjin sajin ba headline kaya sizinaduna authority gi action da communal oiba mawong da chathai haina report tawba yaure defense forcing na northeast JNK dagi afaspa mapungpha na lokthokpa pame Rajnath Defense Force ki tongan ba wing ahumna Northeast State amasung Jammu and Kashmir dagi Armed Forces Special Power Act 1958 asi lokthokpa pame adumakpu area sing asida situation na maram oiraga controversial oiba ek asi thamlakhibani haina Union Defense Minister Rajnath na ngarang phongdokhrei Robindro na ahongba mamalda khusem gi khong saduna phanghallai Manipur gi wangmada leiba state sing da satuna lamdam sigi miyamna sel yamna changna hapnariba improvised prosthetic leg khusem gi khong ase state asida takhailambam Robindro na saduna yamna ahongba mamalda lupa lising tara yaudana miyamda phanganba ngamlai khusem gi khong ase mapandagi pusilaklaga Imphal da na makhaktada lupa lising hompudagi hauraga lupa lakh ahum phawbada yonai adubu lainga ki higher secondary school amada oja oriba takhailambam Robindro na sajaraga phangaliba khusem gi khong mamal asidi namada lupa lising tara phawbada magpi masina lairaba pambai leijidraba singdasu ilai laina khusem gi khong leiba phanganbada natana atopa state gi pusilakpa maming lairaba khusem gi khong singdagi matik mayai dasu tathaba leitei masimak Robindro na hakchang gi phibam tongalaba singda piba chaurba khudol amani haiba yai
ahongba mamalda phangaliba khusem gi khong asibu puthokliba Thauban Nongang khongdagi takhelambam Robindrona pause asida hai miyoiba aikhoi asi ima pungnungdagi natraga laibak thiba thogok amadagi khong natraga khutki saruk khara mangkhiba yawi asumna khong natraga khutkumba hakchanggi kayat sing yaudaba matamda wakhal nungaitaba amasung hingbagi wahanthok leitrabagum khanaba kaya yauri miyoiba khudingmak hakchang phana nada yektana lainingba ngaktane adubu laibakna tamlambadagi hakchanggi phibam tongalaba miyoising asida mahakki ngamjaba mateng kharada oirabasu pangba ngambagi pandamda khusemgi khong asi mahakna Thauban lingombamdagi sapam Swaminath ka puna honaminaduna changeng oina sabane aroibada tabiriba pumnamakpu thagatsari